Hi ma'am, Mabung Tere YouTube channel lagi ako na kana tam na pokchari maya puna no. Now, ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯗꯦꯕꯁꯟ ꯆꯣꯡꯊꯥ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯏꯗꯤꯇꯤꯡ ꯇꯥꯛꯄꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯅ ꯍꯟꯗꯛ ꯕꯣꯁꯅꯦꯜ ꯂꯧꯈꯤꯕ ꯑꯦꯛꯖꯥꯝ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯗꯣꯛꯈꯤꯕ ꯑꯦꯛꯖꯥꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯣꯄꯔ ꯑꯣꯏꯔꯛꯄꯒꯤ ꯂꯛꯇꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯕꯖꯦꯛ ꯇꯣꯄꯔꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯍꯥꯏꯕ ꯁꯕꯖꯦꯛ ꯑꯗꯨꯗ ꯇꯣꯄꯔ ꯑꯣꯏꯔꯛꯄ ꯃꯍꯩꯔꯣꯏ ꯎꯅꯖꯕꯒꯤ ꯇꯥꯡꯀꯛ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯊꯥꯒꯠꯆꯒꯗꯕ ꯚꯤꯗꯤꯑꯣ ꯑꯣꯏꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯠꯂꯨꯕꯒꯤ ꯖꯔꯅꯤꯗꯨꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯁꯤ ꯉꯔꯥꯡ ꯊꯥꯒꯠꯆꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯏꯗꯤꯠꯁꯦ ꯍꯧꯖꯤꯛ ꯂꯣꯏꯒꯗꯧꯔꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯅꯧꯕꯅꯁꯨ ꯑꯗꯨꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯗ ꯃꯔꯨꯑꯣꯏꯅ ꯀꯃꯦꯟ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕ ꯀꯃꯦꯟꯗꯤ ꯄꯤꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯀꯃꯦꯟ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯕꯦꯜꯗꯨꯃ ꯅꯝꯕꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯁꯤ ꯀꯨꯝꯃꯤ ꯃꯥꯏꯀꯩ ꯌꯧꯖꯔꯦ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯊꯥꯡꯒꯠꯀꯤ ꯑꯉꯥꯡ ꯁꯕꯖꯦꯛ ꯇꯣꯄꯔꯗꯨ ꯎꯅꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯉꯒ ꯑꯃꯨꯛꯇꯪ ꯎꯅꯅꯕ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯑꯣꯀꯦ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯅꯥꯝ ꯑꯩꯈꯣꯏꯒꯤ HSLC ꯑꯦꯛꯖꯥꯝꯒꯤꯗ 9 ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯒꯤ ꯃꯅꯨꯡꯗ ꯁꯕꯖꯦꯛ ꯇꯣꯄꯔ ꯑꯣꯏꯅ ꯊꯥꯡ ꯇꯥꯒꯤ ꯁꯕꯖꯦꯛ ꯇꯣꯄꯔ ꯑꯣꯏꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯌꯥꯏꯐꯕ ꯑꯣꯏꯅꯥꯝꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡ ꯐꯝꯕꯤꯗꯨꯅ ꯂꯩꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕꯒꯤ ꯕꯕꯥꯗ ꯂꯥꯛꯆꯒꯦ ꯌꯥꯏꯐꯕꯒꯤ ꯕꯕꯥꯒꯤ ꯃꯤꯡ ꯌꯨꯝꯅꯥꯛ ꯆꯥꯎꯔꯥꯛꯄ ꯈꯤꯇꯪ ꯑꯩꯈꯣꯏ ꯊꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯃꯤꯡ ꯑꯣꯏꯅꯥꯝ ꯁꯥꯟꯇꯤ ꯁꯤꯡꯍ ꯀꯥꯡꯆꯨꯕꯤ ꯃꯄꯥꯜꯗꯒꯤ ꯂꯩꯕꯅꯤ ꯑꯗꯨꯒ ꯕꯕꯥꯒꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯃꯥꯏ ꯄꯥꯛꯂꯛꯄꯁꯦ ꯁꯤꯗ ꯕꯕꯥꯒꯤ ꯑꯄꯦꯟꯕ ꯈꯤꯇꯪꯈꯛ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯊꯥꯡ ꯇꯥꯗ ꯉꯁꯥꯏ ꯃꯥꯁꯨ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯗꯒꯤ ꯃꯥꯅꯁꯨ ꯄꯥꯝꯖꯕꯁꯤꯗ ꯑꯩꯒꯤꯁꯨ ꯑꯄꯦꯟꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯍꯟꯗꯛ ꯀ꯭ꯂꯥꯁ 10ꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯤꯗ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩ ꯑꯄꯦꯟꯕ ꯑꯗꯣ ꯑꯩ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕꯒꯤ ꯏꯃꯥꯕꯣꯛꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯌꯥꯏꯐꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯀꯤ ꯃꯤꯡ ꯂꯩꯐꯝ ꯈꯤꯇꯪ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯌꯨꯝꯉꯣꯄꯇꯤ ꯈꯥꯡꯉꯦꯝꯕꯝ ꯂꯩꯐꯝꯅ ꯀꯨꯝꯕꯤ ꯃꯌꯥ ꯂꯩꯀꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯅ ꯉꯁꯤꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯀꯤ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯈꯤꯇꯪꯈꯛ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯁꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯂꯛꯄꯗꯒꯤꯅ ꯀ꯭ꯂꯥꯁ ꯅꯔꯁꯔꯤ ꯇꯨ 10 ꯐꯥꯎꯗ ꯃꯥꯅ ꯑꯩꯁꯦ ꯁꯦꯟꯅꯔꯒ ꯌꯥꯝ ꯋꯥꯅ ꯃꯤ ꯑꯣꯏꯅꯕ ꯃꯥꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯛꯄꯅꯦꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯗ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯅ ꯁꯤꯐꯥꯎꯗ ꯑꯩꯅ ꯋꯥꯖꯔꯛꯄ ꯁꯦꯟꯅꯖꯔꯛꯄꯗꯤ ꯃꯍꯩ ꯉꯁꯤꯗꯤ ꯃꯥꯅ ꯀ꯭ꯂꯥꯁ 10 ꯄꯔꯤꯈꯥꯁꯤꯗ 9 ꯄꯣꯖꯤꯁꯟ ꯂꯣꯏꯅꯅ ꯊꯥꯡ ꯇꯥꯗ ꯇꯣꯞ ꯑꯣꯏꯔꯛꯄꯁꯤꯗ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯤ ꯃꯤꯀꯨꯞꯇꯨ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯩꯈꯣꯏꯅ ꯌꯥꯏꯐꯕꯗ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯌꯥꯏꯐꯕꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤꯁꯤ ꯌꯥꯏꯐꯕꯒꯤ ꯌꯨꯝꯅꯥꯛ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯥꯏꯐꯕꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯂꯛꯄꯁꯦ ꯄꯣꯖꯤꯁꯟ ꯂꯥꯛꯏꯕꯁꯦ ꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯟꯅ ꯐꯣꯡꯗꯣꯛꯄꯤꯔꯣ ꯌꯨꯝꯅꯥꯛ ꯃꯤꯡ ꯍꯥꯏꯇꯥꯔꯣ ꯑꯩꯒꯤ ꯃꯤꯡꯁꯤ ꯌꯥꯏꯐꯕ ꯑꯣꯏꯅꯥꯝꯅꯦ ꯈꯨꯃꯟ ꯁꯂꯥꯏꯗꯩꯅꯤ ꯑꯗꯣ ꯑꯩꯅ ꯍꯟꯗꯛ ꯊꯥꯡ ꯇꯥꯗ ꯇꯣꯞꯄ ꯑꯣꯏꯔꯛꯄ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ 9 ꯄꯣꯖꯤꯁꯟ ꯂꯥꯛꯄꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯑꯗ 9 ꯄꯣꯖꯤꯁꯟ ꯑꯣꯏꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯂꯦꯇꯔꯗ ꯃꯥꯔꯛ ꯆꯠꯂꯒ ꯑꯗꯨꯃꯨꯛ ꯆꯠꯂꯤ ꯑꯗ ꯆꯠꯂꯤ ꯍꯥꯏꯕꯗꯨꯒꯤ ꯆꯥꯡꯗꯣ ꯉꯁꯥꯏꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯃꯥꯔꯛ ꯑꯗꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯩꯁꯦ ꯏꯪꯂꯤꯁꯇꯅ 91 ꯐꯪꯉꯤ ꯑꯗꯩ MMꯗꯅ 94 ꯃꯩꯇꯩ ꯃꯌꯦꯛꯇ 94 ꯂꯩꯔꯦ ꯃꯦꯠꯁꯅ 93 ꯁꯥꯏꯟꯁꯇ 91 ꯁꯣꯁꯦꯜ ꯁꯥꯏꯟꯁꯇ 95 ꯑꯗꯨꯒ ꯊꯥꯡ ꯇꯥꯁꯤꯅ 99 ꯑꯗꯨꯗꯤ ꯍꯣꯜ ꯁꯕꯖꯦꯛ ꯂꯣꯏꯅ ꯀꯩꯅꯣ ꯆꯠꯂꯦꯕꯀꯣ ꯑꯗꯨꯗꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦꯀꯣ ꯀꯣꯏꯁꯟꯁꯦ ꯌꯥꯝꯅ ꯍꯪꯉꯣꯏ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕꯁꯨ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯑꯍꯨꯝ ꯈꯛꯇꯪ ꯍꯪꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯔꯛꯇ ꯀꯣꯏꯁꯟ ꯗꯔꯀꯥꯔ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯪꯖꯔꯛꯀꯦꯀꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯦꯝ ꯂꯧꯔꯤꯕ
class 10ꯒꯤ SSLC exam ꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕꯅ ꯊꯥꯡꯇꯥ subject topper ꯑꯣꯏꯅ ꯂꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯑꯄꯦꯟꯕꯗꯣ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯣ ꯊꯥꯡ ꯇꯥꯗ ꯁꯕꯖꯦꯛ ꯇꯣꯞꯄꯔ ꯂꯧꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯁꯤ ꯁꯕꯖꯦꯛ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯛꯇꯒꯤ ꯅꯠꯇꯦ ꯁꯤꯗꯤ ꯏꯁꯥ ꯐꯤꯖꯤꯀꯦꯜ ꯑꯣꯏ ꯑꯗꯨꯒ ꯃꯣꯔꯦꯜꯅ ꯍꯦꯟꯅ ꯌꯥꯝ ꯌꯥꯎꯋꯤ ꯊꯥꯡ ꯇꯥꯗꯤ ꯑꯗꯨꯅ ꯃꯣꯔꯦꯜꯒꯤ ꯑꯣꯏꯕ ꯁꯔꯨꯛꯁꯤꯡꯁꯦ ꯑꯌꯥꯝꯕ ꯇꯝꯕꯅꯤꯅ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤꯗ ꯁꯕꯖꯦꯛ ꯇꯣꯞꯄꯔ ꯑꯣꯏꯔꯛꯄ ꯉꯝꯕ ꯍꯥꯏꯗꯤ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯑꯄꯦꯟꯕ ꯑꯣꯏꯕꯀꯣ ꯑꯗꯩ ꯃꯈꯥ ꯆꯠꯊꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯇꯥ ꯁꯕꯖꯦꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤꯐꯥꯎꯒꯤ ꯇꯥꯡꯀꯛ ꯍꯥꯏꯇꯥꯔꯦ ꯉꯁꯤꯐꯥꯎꯒꯤ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯃꯥꯡꯖꯧꯅꯅ ꯃꯥꯡ ꯊꯥꯅ ꯆꯪꯁꯤꯜꯂꯛꯑꯕꯅꯤ ꯁꯤꯐꯥꯎꯒꯤ ꯂꯥꯛꯏꯕ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡꯇꯥꯁꯤꯅ ꯅꯍꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯌꯥꯏꯐꯕ ꯏꯁꯥꯗ ꯀꯔꯤ ꯀꯔꯝꯕ ꯀꯥꯟꯅꯕ ꯄꯤꯔꯤ ꯑꯃꯗꯤ ꯄꯤꯔꯤꯕ ꯀꯥꯟꯅꯕꯗꯨꯅꯅꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯃꯤꯌꯥꯝꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯃꯦꯁꯦꯖꯇꯤ ꯄꯤꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯝꯕ ꯈꯟꯕ ꯂꯩ ꯑꯗꯨꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯣ ꯊꯥꯡ ꯇꯥꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯁꯤ ꯇꯣꯛꯈ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯅꯕꯒꯨꯝꯕꯁꯤ ꯇꯣꯛꯈ꯭ꯔꯒꯀꯣ ꯃꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯒꯨꯝꯕ ꯃꯣꯔꯦꯜꯒꯨꯝꯕꯁꯤ ꯌꯥꯝꯅ ꯌꯥꯎꯋꯦ ꯃꯉꯣꯟꯗ ꯁꯤ ꯇꯝꯕꯁꯤꯅ ꯏꯃꯥ ꯏꯄꯥ ꯑꯣꯖꯥꯁꯤꯡꯗ ꯀꯔꯤ ꯆꯠꯀꯗꯒꯦ ꯍꯥꯏꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯇꯝꯕꯅꯤꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕꯁꯤꯡꯅ ꯇꯝꯕꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯁꯃꯥꯖꯁꯤ ꯁꯨꯝ ꯒꯨꯂꯤ ꯆꯥꯕꯒ ꯅꯤꯁꯥ ꯆꯥꯕꯒ ꯇꯧꯔꯛꯏꯁꯦ ꯁꯤ ꯊꯥꯔꯛꯄꯁꯦ ꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒꯨꯝꯕꯗ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯦꯀꯣ ꯃꯔꯨꯑꯣꯏꯅ ꯑꯗꯣ ꯌꯥꯝꯅ ꯈꯪꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗ ꯁꯕꯖꯦꯛ ꯇꯣꯄꯔ ꯑꯣꯏꯅ ꯑꯣꯏꯔꯛꯂꯦ ꯅꯍꯥꯛꯅ ꯑꯗꯣ ꯉꯁꯤꯒꯤ ꯁꯕꯖꯦꯛ ꯇꯣꯄꯔ ꯑꯣꯏꯔꯛꯂꯤꯕꯁꯦ ꯀꯔꯝꯕ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯈꯥꯗ ꯂꯥꯛꯄꯅꯣ ꯑꯗꯨꯒ ꯀꯅꯥꯒꯤ ꯃꯈꯥꯗ ꯇꯝꯃꯛꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯥꯏ ꯄꯥꯛꯂꯛꯂꯤꯕꯁꯦ ꯉꯁꯤꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯑꯗꯨ ꯀꯅꯥꯗ ꯄꯤꯕꯤꯅꯤꯡꯕꯒꯦ ꯑꯗꯨꯝꯇꯪꯒ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯩꯁꯤ ꯊꯥꯡ ꯇꯥꯁꯤ ꯑꯩꯒꯤ ꯗꯗꯥ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯖꯥ ꯌꯣꯉꯥꯝꯗ ꯇꯝꯃꯛꯄꯅꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯃꯥꯒ ꯑꯩꯒꯤ ꯏꯃꯥꯕꯣꯛ ꯑꯗꯩꯗꯤ ꯏꯃꯥ ꯏꯄꯥ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯝ ꯄꯤꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯉꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪꯗꯤ ꯍꯪꯖꯔꯔꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐꯕꯗ ꯈꯨꯗꯣꯞꯄ ꯃꯆꯥ ꯑꯃꯇꯪ ꯇꯝꯖꯅꯕꯒꯤ ꯃꯇꯥꯡ ꯂꯧꯖꯒꯦꯀꯣ ꯃꯥꯏ ꯄꯥꯛꯂꯕ ꯌꯥꯏꯐꯕ ꯑꯣꯏꯅꯥꯝꯗꯒꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯥꯖꯦꯜ ꯀꯥꯡꯂꯣꯟꯗꯨ ꯎꯠꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯨꯛꯇꯪ ꯂꯧꯖꯒꯦ ꯃꯌꯥꯝ ꯌꯦꯡꯉꯁꯤ Noi ngasi video editing luar bo. Ngasi nundang thak ke tapi kemai tu. Ama walim ni. Karam besok no wali sih. Lasin do. Lasin. Lasin do. Kai ceki, ma bo. Kau kita tu kita. Oh, kare. Itu nang cakap kita ira. Kai ngasi video editing ni nang ceruk wali nang tatro. Last shot ki nang ki, aku mabung terek ki. Kawe ngarang namak trabane okay akhoi viewer subscribe kuni mak akhoi video du nungai birongani hana khajai nungai bisu view makha tana namak thaga charaki ge aduga akhoi mabung taret hariba akhoi youtube channel asi pungning thogat view mayam nusi view like comment shares amadi bell button nimba suka ko biganu akhoi makha tana adumak video makha khoi puthok charaki gani akhoi gi mabung taret hariba se Sukau kau bikin sih tadi aku ini hijack ada apa? Aduh malu ini comment pam je. Itu cina bak kantor. Ya free itu.